आकाशवाणी इम्फाल Ngangom Kiran pau pajari ahan badumar wei pau nong churapu matam na nongi ising yokshinduna thamna ba Mukhyamantri Nong Thomam Biren na miyam da appeal tawri Manipur COVID-19 na nawa migi masing tamna hengalakuna hojik active case humputaret chure amasung Assam amadi nongchu Bangla Bidhan Sabha ge nisibutangka chemical ge bot khomba ngarang loi khrei Laibak asida COVID-19 gi laichat amuk hana sandor kliba sige yenglaga section buwat pagi thawong sing tokpina bahajari tangai phadab section thorang sing ngak sat pagaloina na sahini phumanga gi mathak talaiba miyai khudingmak sungsoi shoidana vaccine kapthok piu yumdugi hekchathok pada face mask opiu mi amaga gi marakta phut taruk lapna leibiu maimit amadi khutcha toina hamdoktuna taru tanana thambiu haujik mapungaiba pau Mukhyamantri Nong Thomam Biren na nong churapu matamda nonggi ising ningthina yokshinduna thamna ba rajya sigi miyam da appeal tawri social media da thagat puwaro lamada Mukhyamantri na hai police amadi security force singi laifam amadi sarkar ge office singda nonggi ising yoktuna thamna ba khanaba thorang paikhat pahore araiba mongna nonggi ising yoktuna thamna ba gi khongthang sing lokana wa phom phongdoladuna Mukhyamantri na hai masa ge yum singda nala ningthi jana sambi ba amadi pokri natraga water tank sing mafam sana samjinduna thambirabadi nong churku matamda ising ningthi jana yokshinduna thambada chawnu mateng oigani Manipur hau kiba ahing da nong kana chuki ngarang ayukta ki chuba hor kiba nong asina mana masing thari bilongmi singda ising wat pagi awaba mayok naramadu ko an bangam lei masigi mathakta matam sangna nong churakta badagi turel kaya kangsilaktuna miyam da thakna na ba phawa ising pinana ba hana bada khudong chadaba kaya mayok naramadu kharma khaidi safaragani Marga sida Met Office ki pauna hai lakliba namit nini dasu Manipur ki mafam ayambada akhak arau yauna nong churaba yai mafam kharadadi pungda kilometer nipudagi yankai phawbuk chang da sitba nungsit kaloina na len yauna nong churaba yai hairi Youth Affairs and Sports Mantri Latpau Haukipna Imphal Iski Pangai de Laiva Sainik School Imphal Satuni Yangsin Kre Magna School Management Amadi Administrative Team go unaduna School adugi sports ki infrastructure fagathanaba darka leba mating sing soidana pigin hena phongdokki Mantri ba school adugi principal Rajnish Kumar Yauna school asigi oja sing amadi management staff na taram no okki Mantri ki khongchit azza Youth Affairs and Sports ki director T Fulen Shiloinaki School authority ki site ki slide show kaptana sports infrastructure gi award apa singi matang ningthina khangan ki mantri gi maike de supi be mateng sing pinena ba thajaba peki Sri Latpauna school adugi gymnasium Sammanik show indoor hall amadi football ground sing muda chatuni yangsun ki Khelo India scheme gi makhada paikhat pe aba sangut sagat pagi thabak sing su paikhat kani haina mantri na thajaba peki Manipur da COVID-19 na nawami gi masing tapna hengalakuna hojik active case homputaret chure rajya COVID-19 common control room na ngarang numidang waram thokiba serol amada hai haukiwa pung kunmari da COVID kana case ani thanaki nawno positive oikmi ani adu kangpopi masung ukhul amamamni haukiwa pung kunmari da COVID positive oibami amata sekhiba gi paulaite me ani na nawa phadana hospital gi discharge tawkiba galane na nawa phakiba mi gi masing lising kunipan Samapan yang kini tu isure, naw pabagasang sada marputra nipan dasmik marimapan ni. Paugi maraktat na atian break ama. Imphal Airport kanak na kabam bamdiar amasung may kamda Panthoibi Constructions Private Limited na paikat chariba flat villa amadi row house tanipan nipu mari gidamak booking house yaragani. Masi gidamak lakliba April tang tarani thoigi ayuk pung tara makhaida Imphal Hotel ge sangai hall da exhibition na mapangthok chagani exhibition namita booking tawiba singda special discount pijagani flat singasi araiba mongda laiba yana bagidamak special loan gi khudong chabasu thamjari paujenjari ba Panthoibi Constructions Private Limited a sister company of Panthoibi Housing Finance Company Limited Taurang Gumlaikai Uripok Imphal Tabiriba Pawasi Akaswani Imphal dagini Assam amasung nongchu Bangla Bidhan Sabha gani shibatangka chemical ge bot khom ngarang loisin kre bot khom gi matam loige da pung khar gi mamang phawbuda rajniti gi lusingba kaya na makhoi gi mirap singi da mak bot kana khomnaki Raja ani sida ahum subat tangka chemical ge bot khom basu kan kalakli tangkak amatada mikal pangtok kadori bak Kerala Tamil Nadu masung Puducherry Union Territory su bot khom gi thabak kham thena kalle
Assam da Raja Bidhan Sabha ga nisbat tangka ki mikal ge bot hayang thadanagani tangka ga sida mikal pangto kodoriba Bidhan Sabha Kendra kuntra mapanda nupi mirap kuntaruk yong na punna mirap chom ni phumanga na lambat tangmari mikal sida mapung ina sungsina ba kangbu ahum BJP na lusingba National Democratic Alliance samasung Assam gana parisat ki kangbu United People's Party Liberal amadi Congress na lusingba Mahajot natraga Grand Alliance na akan balambat tangmari tangka asida BJP na set kuntra marida Congress na set kunipanda AJP na set tarmapanda AIUTF na tareta LGP na tarukta duga BPF na set marida makhoi gi mirap sing thagatli independent amadi atai mirap shamuhum putra taruksu mikala sida mirap oiri Nongsu Bangladesh ni sebut tangka ke set kuntra gi mikala sida napi mirap tarmapan yong no punna mirap shamuhum putra mathine lambat tongmari Rajya Bidhan Sabha gi mikala sit tangka ni panthok na pangthok kadabani BJP musung sarkar paribo All India Trinamool Congress na sit kuntra makta makhoi gi mirap sing thagatli duga Congress Lab Dol singamadi makhoi gi sungsina ba kangbu Indian Secular Front na Sanjukta Morcha haiba banner gi makhada punsindan mikala sit thangnari CPIM na mirap taramanga Congress na mapan BSP na taret CPI na ani amasung AIAFB amadi RSP na sit amamam da mirap thagatli independent mirap kuntrani to amasung atay mirap nifumarisu mikala sita lambat tawnari Assam amasung nongsu Bangla Bidhan Sabha ga hum sabat tangka ki mikal gi about April tarukta tangka amata da mikal pangto kodriba Kerala Tamil Nadu amasung Puducherry galone na thadanagani Kendra ki haksel amasung Imphal Mantraloy na hairi hawki pung kunmari da leba sigi mi lak manga lesing markuni to han bada COVID ki vaccine kap ki mara sida leba sida COVID-19 dagi nawa farpu ki sang sa da marputara mari 10 mikamani panda lairi haksel Mantraloy na hai hawki pung kunmari da COVID ki anaba lesing kontratar hena nawa phaki bagalana na laina asida ki nawa phaki mi gi masing koti ama laktar hamdoirom sure adu moinamak leba asigi raja khara da COVID ki anwa case masing khangen hengalak padagi leba asida positive case ki masing sulap tan hengalakli hawjik leba asida COVID ki active case lak manga lesing na pu hena lairi masi apun ba positive case ki chada mari dasmik mari taretni maraga sida COVID-19 sandorakpa tingna na jila singai district action plan amamam semduna emergency operation center sing hangdok na ba kendra na rajya sing da khangan krai Directorate General of Civil Aviation DGCA na Air Force in the COVID-19 gi sana kanglon henama pung phana ngak na ba khangan krai ngarang thokiba advisory amada DGCA na hai airport kharada yangshin bada COVID-19 gi sana kanglon sing mapung phana ngak ta ba thengnare airport operator kudimakna face mask upadagi horaga social distancing niyam kayadu mapung phana ngak na chalana ba pauktak su pi krai Lanmina ku tawduna namduna sakti paiki babu yaning to fongdoktuna Myanmar da miyamgi akan bi ho leptana shathari iho hori ba singbu laksina na bahana bada hawjik pawda lanmina nongmai kapada mi chawnga tara sikre narang sulebak adugi tongan ma pham ahum da lanmina nongmai kapada mi ahum siki Civil Disobedience Movement ki saruk ama oina khongjang changsilo miyamna lambi da phata hawde singlang toktuna lanmi gi langak pukan yaning to fongdokki Hawjik pawda khonging changshin ba mi lesingani chawwa humputra mari lanmi gi langak na fajinduna thamli Loisilakpada COVID-19 dagi ngakthong na ba face mask upa puttaruk lap na leiba khutsa madi mai mit taru tana na thambhai ba asam thawang ohmase ngak na sapina ba amu hananing singjari aroi bada marwe pau amu hanna nong churpu matamda nong ising yokchinduna thamna na ba mukhyamantri nong thomam biran na miyam da apel tauri Manipur COVID-19 na migi masing tapna hengalak tuna hojik active case homputaret shure amasung Assam amadi nongchu Bangla Bidhan Sabha ga nishibat tangka chemical ge bot khomba ngarang loikre pau loisere